ꯐꯪꯅꯈꯤꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯍꯦꯗꯂꯥꯏꯟꯁꯤꯡ ꯄꯥꯊꯣꯛꯆꯔꯤ꯫ ꯁꯅꯥ ꯂꯩꯄꯥꯛꯇ ꯈ꯭ꯔꯤꯁꯃꯥꯁꯅ ꯂꯥꯛꯄꯗ ꯒꯚꯔꯅꯔ ꯁꯤꯑꯦꯝꯅ ꯌꯥꯏꯐ-ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯊꯥ 8 ꯑꯁꯤ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯚꯝ ꯁꯣꯛꯄ ꯇꯥꯡꯀꯛ ꯑꯣꯏꯔꯦ ꯁꯤꯑꯦꯝ꯫ ꯀꯨꯀꯤꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤꯗ ꯃꯦꯗꯤꯀꯦꯜꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯩ ꯊꯥꯔꯒ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯑꯦꯝꯑꯦꯁꯇꯤ ꯕꯁ ꯑꯦꯑꯥꯔ ꯄꯔꯁꯅꯦꯜꯁꯤꯡꯅ ꯊꯤꯡꯗꯨꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯪꯍꯟꯈꯤꯗ꯭ꯔꯤ꯫ ꯏꯆꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯏꯝꯐꯥꯜ ꯁꯦꯅꯥꯄꯇꯤ ꯕꯁ ꯆꯠꯈꯤꯗ꯭ꯔꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯇꯝꯅ ꯆꯠꯈꯤꯕ ꯕꯁ ꯉꯁꯤꯁꯨ ꯐꯧꯀꯥꯛꯆꯥꯎ ꯏꯈꯥꯏꯗꯒꯤ ꯍꯜꯂꯛꯈ꯭ꯔꯦ꯫ ꯑꯦꯝꯑꯦꯁꯇꯤ ꯕꯁ ꯁꯥꯔꯚꯤꯁ ꯐꯦꯜ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯤꯇꯩ ꯈꯥꯏꯗꯣꯛꯅꯔꯦ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ KISH ꯆꯔꯆ ꯕꯣꯗꯤꯁꯤꯡꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯈ꯭ꯔꯤꯁꯃꯥꯁ ꯄꯥꯡꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯔꯤꯝꯁꯀꯤ ꯅꯔꯁ ꯃꯜꯇꯤꯇꯥꯁꯀꯤꯡ ꯁ꯭ꯇꯥꯐ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯆꯥꯎꯅ ꯁꯦꯟꯖꯥ-ꯊꯨꯝꯖꯥ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ꯫ ꯄꯣꯛꯅꯐꯝꯗ ꯏꯝꯐꯥꯜꯗ ꯄꯨꯁꯤꯜꯂꯛꯀꯗꯕ ꯃꯦꯗꯤꯀꯦꯜꯒꯤ ꯄꯣꯠꯂꯝꯁꯤꯡ ꯀꯥꯡꯄꯣꯛꯄꯤꯗ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯃꯥꯎꯗ ꯕꯁ ꯆꯠꯈꯤꯗ꯭ꯔꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯆꯠꯈꯤꯕ ꯃꯤ ꯇꯣꯡꯗꯕ ꯕꯁ ꯀꯥꯡꯕꯥꯏꯗꯒꯤ ꯃꯃꯥꯏ ꯂꯩꯔꯒ ꯍꯜꯂꯛꯈ꯭ꯔꯦ꯫ ꯃꯌꯣꯜꯒꯤ ꯈꯣꯡꯆꯠ ꯀꯨꯝꯕꯤ ꯐꯥꯎꯔꯒ ꯁꯨꯒꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯌꯧꯈ꯭ꯔꯦ꯫ ꯅ꯭ꯌꯨ ꯂꯦꯝꯇꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯋꯥꯇꯔꯐꯣꯜꯒꯤ ꯑꯀꯣꯏꯕꯗ ꯏꯀꯣ ꯇꯨꯔꯤꯖꯝ ꯁꯥꯏꯠ ꯁꯦꯝꯒꯠꯍꯟꯅꯤꯡꯉꯤ꯫ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯁꯔꯀꯥꯔꯅ ꯂꯧꯈꯠꯂꯛꯄ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁꯀꯤ ꯊꯧꯔꯥꯡ ꯀꯨꯀꯤꯗ ꯅꯠꯇꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅꯁꯨ ꯈꯨꯔꯧ ꯊꯥꯡꯂꯦ꯫ ꯏꯝꯐꯥꯜꯗ ꯄꯨꯊꯣꯔꯛꯄ ꯃꯦꯗꯤꯀꯦꯜ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ ꯀꯥꯡꯄꯣꯛꯄꯤꯗ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯒ ꯁꯥꯏꯖꯤꯟ ꯂꯣꯟꯅꯕ ꯃꯩꯇꯩ ꯈꯨꯜ ꯑꯣꯏꯔꯤꯕ ꯁꯅꯥꯁꯥꯕꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯕꯤꯌꯨ ꯈꯨꯟꯖꯥꯁꯤꯡ ꯍꯨꯏꯌꯥꯂꯟꯄꯥꯎꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯇꯝꯅ ꯆꯦꯜꯍꯟꯈꯤꯕ ꯕꯁ ꯑꯃꯨꯛꯀꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯂꯃꯈꯥꯡꯗꯒꯤ ꯍꯜꯍꯜꯂꯛꯈ꯭ꯔꯦ꯫ ꯃꯥꯎ ꯐꯥꯎꯕ ꯆꯠꯀꯗꯕ ꯄꯦꯁꯦꯟꯖꯔ ꯕꯁꯇꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯀꯥꯡꯄꯣꯛꯄꯤꯗ ꯈꯨꯗꯤ ꯊꯤꯕꯗꯒꯤ ꯑꯅꯤꯔꯛ ꯁꯨꯅ ꯆꯠꯈꯤꯗ꯭ꯔꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯌꯧꯅ ꯆꯪꯁꯤꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯂꯥꯛꯇꯅꯕ ꯃꯤꯌꯥꯝꯅ ꯂꯥꯎꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯂꯥꯟ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯑꯦꯛꯖꯤꯕꯤꯁꯟꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯠ ꯑꯃꯅ ꯌꯦꯛꯄ ꯂꯥꯟꯒꯤ ꯐꯣꯇꯣꯅ ꯑꯌꯦꯡꯕꯁꯤꯡꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯍꯟꯈ꯭रे꯫ ꯂꯥꯟꯒꯤ ꯐꯣꯇꯣ ꯑꯅꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯅ ꯂꯨꯄꯥ 15,000 ꯄꯤꯔꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥꯁꯥꯕꯤ ꯈꯨꯜꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯪ ꯆꯤꯛꯄ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯪꯂꯛꯂꯦ꯫ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯇꯪ ꯇꯥꯕ ꯂꯥꯛꯍꯟꯅꯕꯒꯤ ꯌꯨꯝꯐꯝꯗꯤ ꯋꯥꯔꯤ ꯁꯥꯅꯕꯅꯤ ꯍꯤꯃꯥꯂꯣꯏ꯫ ꯂꯨꯄꯥ ꯂꯥꯈ 19 ꯍꯦꯟꯕꯒꯤ ꯌꯨꯉꯥꯡ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯅꯤꯄꯨꯔ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯃꯀꯛꯃꯌꯨꯝ ꯇꯥꯖꯤꯗꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯁꯅꯥ ꯂꯩꯄꯥꯛꯇ ꯈ꯭ꯔꯤꯁꯃꯥꯁꯅ ꯂꯥꯛꯄꯗ ꯒꯚꯔꯅꯔ ꯁꯤꯑꯦꯝꯅ ꯌꯥꯏꯐ-ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯊꯥ 8 ꯑꯁꯤ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯚꯝ ꯁꯣꯛꯄ ꯇꯥꯡꯀꯛ ꯑꯣꯏꯔꯦ ꯁꯤꯑꯦꯝ꯫ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯣꯏꯔꯤꯕ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯅꯨꯁ꯭ꯌꯥ ꯎꯏꯀꯦꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯌꯥꯏꯐ-ꯄꯥꯎꯖꯦꯜ ꯄꯤꯅꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯊꯥ 8 ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯚꯝ ꯁꯣꯛꯄ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯊꯥꯗꯣꯔꯛꯄ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯌꯥꯏꯐ-ꯄꯥꯎꯖꯦꯜ ꯄꯤꯕꯒꯤ ꯆꯦꯔꯣꯜꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯁꯤ ꯀꯌꯥ ꯄꯤꯈꯝꯅꯍꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯃꯌꯨꯝ ꯃꯀꯩ ꯂꯩꯇ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯂꯝꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯅꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡ ꯐꯨꯔꯨꯞ ꯑꯃꯗꯤ ꯆꯍꯤꯒꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯍꯟꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯐꯝꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯌꯦꯛꯅꯕꯒꯤ ꯃꯔꯨ ꯍꯨꯜꯂꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯩꯍꯧꯔꯣꯜꯗꯒꯤ ꯈꯜꯂꯛꯈꯤꯕ ꯃꯅꯤꯄꯨꯔ ꯑꯗꯨ ꯅꯠꯇꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝꯗ ꯈꯛ ꯍꯤꯡꯂꯛꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤ ꯑꯗꯨꯃꯛ ꯊꯝꯕ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪ ꯇꯞꯄ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯂꯝꯗꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯣꯏꯊꯣꯛꯂꯨꯔꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤꯡ ꯐꯥꯊꯅꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯃꯔꯤ ꯁꯥꯒꯠꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯥꯀꯜ ꯑꯃꯗ ꯂꯩꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯅꯗꯨꯅ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯅꯥꯀꯣꯡꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯑꯁꯤꯒꯤꯁꯨ ꯎꯕꯤꯕ ꯇꯥꯕꯤꯕ ꯃꯇꯝ ꯌꯧꯔꯦ꯫ ꯃꯗꯨ ꯈꯛꯇꯗ ꯏꯔꯥꯡ ꯑꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯠ ꯑꯗꯨ ꯍꯟꯖꯤꯜꯍꯟꯗꯨꯅ ꯐꯠꯇ꯭ꯔꯕ ꯇꯝꯊꯤꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯊꯥꯗꯣꯛꯃꯤꯟꯅꯕ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯁꯤ꯫
ꯂꯣꯏꯅꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯆꯦꯠ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯌꯦꯡꯊꯤꯅꯅꯕ ꯁꯤꯡꯆꯦꯞ ꯊꯥꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯅ ꯃꯤꯔꯣꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯋꯥꯔꯧꯅꯔꯒꯅꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯥꯗꯣꯛꯄ ꯉꯝꯂꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯒꯅꯤ ꯂꯣꯏꯅꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯄꯥꯝꯖꯔꯝꯕ ꯑꯁꯤ ꯃꯍꯥꯛꯅ ꯇꯥꯛꯄꯤꯔꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯉꯝꯒꯅꯤ ꯀꯨꯝꯍꯩ ꯑꯁꯤꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯤ ꯍꯥꯏꯔꯤ ꯒꯕꯔꯅꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪꯇꯞꯄ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕꯅꯤ ꯂꯥꯏꯅꯤꯡ ꯑꯁꯤꯕꯨ ꯂꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯍꯩ ꯃꯁꯤꯡ ꯑꯃꯁꯨꯡ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤ ꯏꯖꯨꯀꯦꯁꯟ ꯂꯣ ꯑꯦꯟ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯐꯤꯌꯔꯁꯀꯤ ꯃꯤꯅꯤꯁꯇꯔ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇ ꯀꯨꯃꯥꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩꯅ ꯂꯥꯛꯄ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯄꯤꯔꯝꯕ ꯄꯥꯎꯖꯦꯜ ꯑꯗꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯨꯡ ꯏꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯆꯥꯎꯈꯠꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯇꯪ ꯇꯥꯕ ꯂꯥꯛꯍꯟꯅꯕꯒꯤ ꯌꯨꯝꯐꯝꯗꯤ ꯋꯥꯔꯤ ꯁꯥꯅꯕꯅꯤ ꯍꯤꯃꯥꯂꯩ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯇꯪ ꯇꯥꯕ ꯐꯤꯚꯝ ꯂꯥꯛꯍꯟꯅꯕꯒꯤ ꯌꯨꯝꯐꯝꯗꯤ ꯋꯥꯔꯤ ꯁꯥꯅꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯥꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯝꯕ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯀꯣꯟꯁꯝ ꯍꯤꯃꯥꯂꯩꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯈꯤꯕ ꯃꯦ 3ꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯅ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯑꯇꯩ ꯃꯐꯝꯁꯤꯡꯗꯁꯨ ꯁꯟꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 140 ꯍꯦꯟꯅ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯤꯁꯤꯡ ꯀꯌꯥ ꯁꯣꯛꯈ꯭ꯔꯦ ꯌꯨꯝ ꯂꯤꯁꯤꯡ ꯀꯌꯥ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ ꯃꯤ 50,000ꯒꯤ ꯃꯊꯛꯇ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯅꯗꯗꯨꯅ ꯑꯃꯗꯤ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯥꯕ ꯌꯨꯝꯁꯤꯡꯗ ꯂꯩꯅꯔꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀ ꯎꯅꯕꯗ ꯀꯣꯟꯆꯝ ꯍꯤꯃꯥꯂꯩꯅ ꯍꯥꯏ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯕꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯃꯦꯀꯥꯅꯤꯖꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯃꯦꯗꯤꯌꯥ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ ꯄꯨꯜꯂꯒ ꯍꯤꯡꯁꯥꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯍꯟꯒꯗꯕꯅꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯍꯥꯏꯋꯦ ꯊꯤꯡꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯅꯝꯊꯒꯗꯕꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯌꯥꯝꯕꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯍꯟꯈꯤꯕ ꯑꯗꯨ ꯇꯪ ꯇꯥꯕ ꯄꯨꯔꯛꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯏꯝꯐꯥꯜꯒꯤ ꯔꯤꯝꯁ ꯑꯃꯁꯨꯡ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯁꯤꯡꯗ ꯍꯛꯆꯥꯡ ꯃꯌꯥꯝ ꯂꯧꯗꯅ ꯂꯩꯔꯝꯕꯒ ꯂꯣꯏꯅꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯍꯛꯆꯥꯡ ꯃꯌꯥꯝ ꯂꯩꯔꯝꯕꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯔꯨꯂꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯏꯝꯐꯥꯜꯗ ꯂꯩꯔꯝꯕ ꯍꯛꯆꯥꯡꯁꯤꯡ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗ ꯄꯨꯈ꯭ꯔꯒ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯂꯩꯔꯝꯕ ꯃꯩꯇꯩꯒꯤ ꯍꯛꯆꯥꯡꯁꯤꯡ ꯏꯝꯐꯥꯜꯗ ꯄꯨꯔꯛꯇꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯞ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯃꯦ 3ꯗꯒꯤ ꯏꯔꯥꯡ ꯍꯧꯈ꯭ꯔꯕꯁꯨ ꯁꯨꯛꯅꯨ ꯑꯦꯔꯤꯌꯥꯗ ꯃꯐꯝ ꯑꯗꯨꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯞ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯅ ꯃꯦ 3ꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 10ꯅꯤ ꯔꯣꯝꯗꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯁꯨꯛꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯀꯦ ꯔꯟꯖꯤꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯈꯨꯟꯗꯥꯔꯤꯕ ꯀꯨꯀꯤ ꯈꯨꯟꯁꯤꯡ ꯑꯃꯗꯤ ꯃꯩꯇꯩ ꯈꯨꯟꯁꯤꯡꯒꯤ ꯑꯣꯏꯕ ꯄꯤꯁ ꯀꯃꯤꯇꯤꯅꯆꯤꯡꯕ ꯁꯦꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯇꯝ ꯁꯥꯡꯅ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯦ 28 ꯑꯃꯁꯨꯡ 19ꯒꯤ ꯂꯣꯅꯕ ꯑꯍꯤꯡꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯥꯄꯠ ꯑꯃꯗꯤ ꯁꯨꯛꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯁꯤꯡꯅ ꯂꯥꯟꯗꯥꯕ ꯑꯃꯗꯤ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯋꯥꯏꯁꯨ ꯏꯔꯥꯡ ꯂꯩꯕ ꯑꯃꯗꯤ ꯌꯥꯝꯅ ꯍꯥꯠꯅ ꯁꯨꯅꯕ ꯃꯐꯝ ꯑꯣꯏꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯁꯨꯛꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝ ꯈꯔꯗꯤ ꯈꯨꯟꯖꯥꯁꯤꯡ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡꯗ ꯍꯟꯖꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯈꯟ ꯑꯣꯏꯅ ꯈꯜꯂꯒ ꯂꯩꯕ ꯐꯥꯎꯕ ꯌꯥꯎꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯁꯨꯛꯅꯨ ꯑꯦꯔꯤꯌꯥꯒꯨꯝꯕ ꯃꯐꯝꯗ ꯖꯣꯏꯟꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟꯅꯔꯁꯤ ꯍꯥꯏꯅ ꯍꯟꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯍꯟꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯇꯩ ꯃꯐꯝꯗꯁꯨ ꯃꯈꯥ ꯆꯠꯊꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯊꯝꯂꯛꯈꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯗꯤꯄ꯭ꯂꯣꯏꯃꯦꯟꯠꯀꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯕ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯔꯤꯚ꯭ꯌꯨ ꯔꯤꯀꯃꯦꯟ ꯇꯧꯍꯟꯅꯤꯡꯉꯤ
ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯖꯣꯏꯟ ꯑꯣꯏꯔꯕꯅꯤꯅ ꯑꯥꯔꯃꯤꯒꯤ ꯋꯦꯠꯁꯨ ꯍꯦꯟꯅ ꯂꯩꯍꯟꯕ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛ ꯃꯩꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯒꯤ ꯃꯔꯛꯇ ꯕꯐꯔ ꯖꯣꯟ ꯍꯥꯏꯗꯨꯅ ꯖꯣꯟ ꯑꯃ ꯁꯦꯝꯂꯒ ꯍꯥꯏꯔꯤꯕ ꯖꯣꯟꯁꯤꯡ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯄꯥꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯂꯩꯔꯒ ꯆꯤꯡꯗꯒꯤ ꯇꯝꯗ ꯑꯃꯗꯤ ꯇꯝꯗꯒꯤ ꯆꯤꯡꯗ ꯆꯪꯁꯤꯟꯕ ꯊꯤꯡꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯃꯗꯤ ꯂꯩꯔꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯦ 3ꯒꯤ ꯃꯇꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯏꯝꯐꯥꯜꯗ ꯂꯥꯛꯂꯝꯕ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯍꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯊꯝꯈꯤ꯫ ꯍꯤꯃꯥꯂꯩꯅ ꯍꯥꯏ ꯃꯌꯥꯝꯗ ꯏꯐꯣꯡ ꯐꯣꯡꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯗꯦꯜꯂꯤꯗ, ꯒꯧꯍꯥꯇꯤꯗ ꯑꯗꯨꯒ ꯑꯇꯩ ꯃꯐꯝꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯁꯥꯟꯅꯔꯦ ꯍꯥꯏꯅ ꯊꯥꯖꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤꯗꯤ ꯊꯣꯏꯗꯣꯛꯄ ꯃꯥꯏ ꯄꯥꯛꯄꯗꯤ ꯑꯣꯏꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯃꯁꯤꯡ ꯌꯥꯝꯕꯒ ꯂꯣꯏꯅꯅ ꯅꯥꯀꯟꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒꯗꯒꯤ ꯐꯤꯚꯝꯗ ꯂꯩꯕꯗꯒꯤꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯁꯤꯅ ꯅꯥꯀꯟ ꯑꯅꯤꯗ ꯑꯃꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯅꯕꯁꯨ ꯉꯝꯒꯗꯕꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯔꯝ ꯑꯃ ꯑꯣꯏꯕꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯣꯠꯅꯕꯗ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯞꯇ ꯇꯥꯔꯒꯦꯠ ꯇꯧꯕ ꯇꯥꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯊꯝꯂꯛꯈꯤ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜꯒꯤ ꯊꯥꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛꯁꯤꯡ ꯄꯥꯏꯔꯝꯂꯕ ꯍꯤꯃꯥꯂꯩꯅ ꯍꯥꯏ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯞꯁꯤꯡꯅ ꯎꯅꯅꯤꯡꯗꯕ ꯂꯩꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯃꯈꯣꯏꯗ ꯗꯥꯏꯇ ꯂꯧꯍꯟꯕ ꯇꯥꯕꯅꯤ, ꯌꯥꯗ꯭ꯔꯒꯅ ꯊꯦꯝꯗꯨꯅ ꯍꯣꯠꯅꯕ ꯇꯥꯏ, ꯌꯥꯗ꯭ꯔꯒꯗꯤ ꯌꯥꯍꯟꯅꯕ ꯑꯇꯩ ꯎꯄꯥꯏ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯂꯧꯊꯨꯞ ꯂꯧꯀꯣꯏ ꯂꯩꯇꯕ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯝꯃꯤꯁꯟ (MPSCꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯔꯝꯕ ꯀꯣꯟꯁꯝ ꯍꯤꯃꯥꯂꯩꯅ ꯍꯥꯏ ꯈꯨꯗꯤꯡꯃꯛ ꯄꯨꯛꯆꯦꯜ ꯇꯤꯡꯊꯣꯛꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯤ ꯅꯥꯀꯜ ꯑꯅꯤꯅ ꯄꯪꯀꯤꯗ ꯀꯤꯅꯕ, ꯄꯪꯈꯟꯗ ꯈꯟꯖꯤꯟꯅꯕ ꯀꯣꯛꯂꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯃꯤ ꯑꯌꯥꯝꯕ ꯇꯪ ꯇꯥꯕ ꯍꯟꯖꯤꯟꯅꯕ ꯄꯥꯝꯅꯔꯦ꯫ ꯑꯗꯨꯅ ꯍꯥꯟꯅ ꯁꯦꯝꯈꯤꯕ ꯄꯤꯁ ꯀꯃꯤꯇꯤ ꯑꯗꯨ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯅ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯕꯗꯨ ꯃꯊꯧ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯈꯥ ꯇꯥꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯀꯣꯟꯆꯝ ꯍꯤꯃꯥꯂꯩꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯒꯚꯔꯅꯔꯅ ꯂꯨꯆꯤꯡꯕ ꯄꯤꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯟꯇꯔꯅ ꯁꯦꯝꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯃꯦꯝꯕꯔ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯞ ꯌꯥꯎꯍꯜꯂꯒ ꯁꯦꯝꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯃꯤꯡ ꯍꯦꯛ ꯂꯥꯎꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯦꯝꯕꯔ ꯑꯣꯏꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝꯁꯤꯡ ꯄꯤꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯈꯤ ꯑꯃꯗꯤ ꯀꯃꯤꯇꯤ ꯑꯗꯨ ꯊꯕꯛ ꯍꯧꯗꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯆꯤꯡꯗꯁꯨ ꯇꯝꯗꯁꯨ ꯅꯣꯡꯃꯩ ꯃꯌꯥꯝ ꯄꯥꯏꯅꯗꯨꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯅꯣꯡꯃꯩꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦ, ꯃꯁꯤ ꯂꯧꯈꯠꯇꯨꯅ ꯅꯣꯡꯃꯩꯒꯤ ꯀꯜꯆꯔ ꯑꯦꯛꯁꯇꯣꯔꯁꯟ ꯊꯤꯡꯕ ꯇꯥꯏ ꯍꯥꯏꯈꯤ꯫ ꯍꯧꯈꯤꯕ ꯃꯦ 3ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯁꯤꯡꯅ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯃꯗꯤ ꯃꯩ ꯊꯥꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯑꯅꯤꯃꯛꯇ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯒꯤ ꯑꯥꯔꯃꯤ, ꯀꯦꯗꯦꯠꯀꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯁꯨꯡ ꯄꯣꯁꯠꯁꯤꯡꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯣꯡꯃꯩꯁꯤꯡ ꯑꯃꯗꯤ ꯈꯨꯠꯂꯥꯏꯁꯤꯡ ꯂꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯅꯣꯡꯃꯩ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯁꯨ ꯂꯨꯠ ꯇꯧꯗꯨꯅ ꯅꯣꯡꯃꯩꯁꯤꯡ ꯂꯧꯈꯤꯕꯅꯤ꯫ ꯅꯣꯡꯃꯩ ꯑꯃꯗꯤ ꯂꯥꯛꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯈꯠꯂꯛꯅꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯍꯟꯅ ꯂꯥꯎꯔꯕꯁꯨ ꯄꯤꯈꯠꯂꯛꯇꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯑꯣꯄꯔꯦꯁꯟꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯗꯨꯅ ꯈꯨꯠꯂꯥꯏꯁꯤꯡ ꯂꯦꯞꯇꯅ ꯂꯧꯈꯠꯄ ꯑꯃꯗꯤ ꯐꯥꯒꯠꯄꯅꯆꯤꯡꯕ ꯇꯧꯔꯤ꯫ ꯍꯨꯏꯌꯥꯂꯥꯟꯄꯥꯎꯗ ꯂꯥꯟ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯑꯦꯛꯖꯤꯕꯤꯁꯟꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯠ ꯑꯃꯅ ꯌꯦꯛꯄ ꯂꯥꯟꯒꯤ ꯐꯣꯇꯣꯅ ꯑꯌꯦꯡꯕꯁꯤꯡꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯍꯟꯈ꯭ꯔꯦ꯫ ꯂꯥꯟꯒꯤ ꯐꯣꯇꯣ ꯑꯅꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯅ ꯂꯨꯄꯥ 15,015 ꯄꯤꯔꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯦ 3ꯗꯒꯤ ꯁꯥꯔꯝꯆꯠ ꯆꯠꯄ ꯀꯨꯀꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯈꯔꯅ ꯃꯤꯇꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯍꯛꯊꯦꯡꯅꯅ ꯐꯪꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯇ꯭ꯔꯦꯗ ꯑꯦꯟ ꯑꯦꯛꯁꯄꯣ ꯁꯦꯟꯇꯔꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ, ꯂꯣꯏꯅꯕꯩ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯍꯤꯡꯂꯛꯂꯤꯕ ꯑꯥꯔꯇꯤꯁꯠ ꯑꯃꯅ ꯂꯥꯟ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯑꯦꯛꯖꯤꯕꯤꯁꯟꯗ ꯌꯦꯛꯇꯨꯅ ꯄꯨꯊꯣꯛꯄ ꯂꯥꯟꯒꯤ ꯐꯣꯇꯣꯁꯤꯡ ꯎꯔꯨꯕꯗ ꯃꯤꯑꯣꯏꯁꯤꯡ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕꯒꯤ ꯃꯊꯛꯇ ꯂꯥꯟꯒꯤ ꯐꯣꯇꯣ ꯑꯅꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔ (MUC) ꯅ ꯂꯨꯄꯥ 15,015 ꯄꯤꯔꯝꯂꯒ ꯂꯩꯗꯨꯅ ꯄꯨꯈ꯭ꯔꯦ꯫
आर्टिस्ट लाइसोम रितु चंद्रा मसामक यूनिवर्सिटी असिदा मास्टर ऑफ विजुअल आर्ट्स अहुमसुबा सेमिस्टर तमलिबा महाइरोइनी मे अहुमदा कांगपोपी डिस्ट्रिक्ट की मोटबुंगदा लैबा मसागी मयुम इंखोल थादोकलमलगा हिंगननबा चेलखिबदगी हौरदुना महाकना मायोकनरखिबा तमथिरबा लान असि अकी तुजुंगबा पोकलबा सक्तमसिंगबु कैनवासता येकथोक्तुना मियामदा उटपा अनिसुबा एनुअल आर्ट एग्जिबिशनदा लानगी सक्तम अनि मयेक सेंगना उटखि एग्जिबिशन असी पैलेस कंपाउंड लैबा यूनिवर्सिटी असिगी बिल्डिंग दा चथरखिबनी लानगी सक्तमबु मियामदा उहन्नबगिदमक्ता महाकना येखिबा सक्तम अनिमक अनहार्ड क्राइस्ट ताबिखिद्रबा तेंगथाखोल अमसुंग था निपान चंगसिलक्लबा लान असिगी मनुंगदा मयुम मकई मई थादोखिदुना लानजेनरिबा आर्टिस्ट अमना लान असिगी सक्तम येक्तुना पुथोरकपदा अयेंगबसिंगी मित्ता पीताखि महाकी ताबिखिद्रबा तेंगथाखोल अमदा महाक मसामक्के युम कुकी सिंगना मई थारकपदगी मई चाकपगी सक्तम महाकी चही अहुम मखाई खक्तमक ngairibi machanupina aki tuzung poktuna kappagi saktam amadi relief camp ta changjafam lauriba miyamna wana punsi lenbagi saktam sing machet punsinduna yekli aduga tabi khidraba tengthakol ani dana kuki gi area da sangsilubada hatopi khre haiduna launarabasu ngasi phawba saru phawba leingakna fanghanba ngamdriba luwangbi linthoi ngambi hijamna mahakpo hatopi gadawre khangbagi mami chahi nauribi mahaki maithongda ta khibagi saktambu nauhona na yektuna utli exhibition asigi ngasi aroiba numita mahangna yekpa langi photo animak Manipur University of Culture gi maikaidagi lupa lising taramanga da leiduna pukhi exhibition asida lanjenariba mahakna langi saktam sing yekpagi matangda hai लान असिगी सक्तम सिम अमदी लेंगा के असोनबा कया मथंग येक थोक्तुना मियामदा मयेक सेंगना उहनखिगनी लान हौद्रिंगाई ममांगददी पिकलिंगाइदगी हौना नुंसी चानना अमदी पुन्ना हिंगमिन्नबगी पांदमदा लाइसिंग पामजना येकलखि अदुबु कुकी सिंगना इसागी युम मई थादोकपदा महांगना येकचबा ममल नाइद्रे खंजबा अयेकपा कयासु तांगोय ओनख्रे महांगना येखिबा लाइसिंगी मनुंगदगी यूनिटी विथ ट्रांसपेरेंसी हाइना मिंगथोनबा लाई खक्तमक आर्ट सोसाइटी दा लैहौरे महाकना मखा ताना हाई महाकती असी लमदमदगी नाथोक्तुना हिंगहौरकपनी कुकी सिंगना हातननबा तानरकपदा वामनबदगी इसिंग खौरांगलकपदा इसिंग थकपा फंखिदबदगी इसागी हक्की इसिंग थक्तुना लांजेलखि कंगला तोंगबी यौरकपा मतुंगदा नेपाली सिंगना मतेंग पांगबिरखि मितैना हाना खुंदाबा उयुंग लाइवाई हाइना कौनरंबा मोटबुंगदगी कुकी सिंगना मैतै सिंगी युम मै थादुना तालकनी हाइबा खलुदे थवोंग असिमक मणिपुर लेंगाकना सोनमनबदगी थोखनखिबनी हाइना पेंदबा फोंदोरकले रिलीफ कैम्पता लैरगलिबा मसागी चही 30 सुरबा रितु चंद्रना महाकना मतम कुइना वाखल फुंबंगनदुना लैरुरबगा लोइनना लाई येकनबगी मसाकसिंग मै चाकपदा यावखिबदगी फना कुइना येकलुद्रे मास्टर तौबगी क्लास वाकसो ओजादा फजना हाइजदुना लेपलुरे अदुबु लान असिगे सक्तम येखिबा लाई अनिमक ममांग थादा येकपनी लाइसिंग असि उबदगी मियामना पुकनिंग थौगतपिरक्तुना हौजिक्ति मखाताना लाई येकनिंगलक्ले मखाताना लानगे सक्तम सिंग अमदी मणिपुर लेंगाके असोनबा अमदी असोइबा सिंग मथंग मनाउ नाइना येक्तुना मियामदा उहनखिगनि हाइरखि अनीसुबा हुयालन पाउगी पाउदा सनासाबी खुलदा मणिपुर लेंगाकना इंग चिकपा हंजिलकले हाइरिबसि कदाइदनो हंगलकले इम्फालदगी किलोमीटर 15 रोम तमक लापना कुकी खुल सिंगना साइजिन लोना दुना चिंखोंग चिंगयादा खुंदारिबा सनासाबी मिtai खुल असिदा मणिपुर लेंगाकना महौसागी फिवम दा हंजिले हाइरिबा अदु खुल असिददी कुकी मिलिटेंट सिंगना नुमित खुदिंगी नोंगमै कापसिलकपा लेपट्रिबना कदाइदा इंग चिकपा हंजिलकलिबनो हाइना हंगनरकली मणिपुर लेंगाकना फोंदोरकलिबा वाफम असिगा इरोइलेना खुन असिदा हौजिक मायोकनरिबा फिवमगी मातांगदा ngasi खुल असिदा मियांगी मिफम अमा पांगथोखरे मिफम असिगा इरोइनना खुल असिगी खुंजा एल इनाउ चाना फोंदोखिबदा सनासाबी खुल असि इम्फाल ईस्ट की चिदाइदा कुकी खुल सिंगा साइजिन लोनरिबा मिtai खुलनी